Nasi koi na nasi kari MLA menteri singi agano singi mai thari base kari damak ta noi koi na nasi mai thajari thi athai nate chief advisor Amit Shah adi Kuladip adugi chief adigi governor adi makoi mayam moi taruki piji mai thari si akoi mayam praja mayam na mai thari se tai nate ai koi na Siroi Lilida festival abo chapel matamda kari damak ta makoi na Manipur thaba mata changba yaroi hairaga kari damakta Manipur leriba makoi tarukna kari damakta ngasi ngakthokpa ngamdribano moina changhandribano noina chonbadagi natra noi Manipur leiba yaroi noi Manipur thuna hango akoi basiguma thapakse noi yawirano akoi maitai praja myam jing asina akoi ngasi asuana yaribase ngasi noina wahal ban hakta natra India government amasung state government na ngasi bhawda 2023 megi tang hum dagi Koki nako terrorist na chathaiba lan khuni ma phawdu na koi na kari gombem ta ma koi gi chepsai wa khalam ta tawdana ngasi noina tumin lai thok pai baje PR thamjalaga noina state ki khoi gi chief minister so chen khare ma koi na kai da chakhi moi koki gi tarana thabakti tawang amaga na koi ni phu yang khai leiraga kari gi damakta akoi Manipur praja jing wan ba mayum yam han mangam da ba lilip kam da leiriba akoi cha su kaya na ngau na chatana leiriba khara pijara khara chaba pijara ga topai phibam leibasa akoi yaning de athoba matam da na koi taruk se Manipur thado chakhro akoi Manipur se India da tilabani India na koi bu ka chuto bidre India da tuliba koi se kari damakta tulubano na koi di India na Manipur gi lampamba aduga Mina na nungsidaba adui wakal do thadok pio aduna koi praja myam na ngasi akan ba khongjang kaya kokomi gi thru da gi tarkot khodi makta akoi mateng phangani habe je praja koi ujik laiba myam khodi mangna akoi ma chi tawgani habe je akoi media ge mati press media ge thong da koi haijari bisine